ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯏꯔꯣꯜꯅꯨꯡꯗ ꯂꯩꯕ ꯁꯅꯥꯒꯤ ꯎꯄꯨ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯅꯨꯡꯗꯅꯤ ꯅꯤꯡꯊꯧ ꯁꯥꯐꯕꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯕ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯂꯤꯛ ꯑꯃꯗꯤ ꯃꯅꯤꯃꯨꯛꯇ ꯌꯥꯎꯕ ꯎꯄꯨ ꯃꯆꯥ ꯑꯗꯨꯕꯨ ꯀꯣꯅꯨꯡ ꯑꯗꯨꯗ ꯊꯕꯛ ꯁꯨꯕ ꯅꯨꯄꯥ ꯑꯃꯅ ꯂꯣꯟꯅ ꯍꯨꯔꯥꯜꯂꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯔꯣꯟꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯍꯥꯛ ꯊꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯀꯣꯅꯨꯡ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯆꯤꯡꯌꯥ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯊꯣꯛꯄꯅ ꯋꯥꯈꯜꯗ ꯈꯜꯂꯤ, ꯑꯩꯅ ꯐꯪꯖꯕ ꯄꯣꯠꯁꯛ ꯑꯁꯤꯕꯨ ꯀꯔꯤꯒꯤ ꯅꯤꯡꯊꯧ ꯑꯁꯤꯗ ꯄꯤꯒꯅꯤ? ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯃꯨꯟꯗꯨꯅ ꯊꯝꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯑꯃꯨꯛ ꯍꯨꯔꯥꯜꯂꯦꯗꯅ꯫ ꯅꯪꯅ ꯉꯝꯕ ꯌꯥꯕ꯭ꯔꯥ? ꯐꯠꯇꯕ ꯅꯤꯡꯊꯧ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯁꯨꯛ ꯌꯥꯝꯕ ꯃꯅꯤꯃꯨꯛꯇ ꯁꯅꯥ ꯂꯨꯄꯥꯁꯤꯕꯨ ꯊꯝꯕ ꯍꯧꯅꯗꯦ꯫ ꯃꯗꯨꯒꯤ ꯁꯔꯨꯛ ꯏꯔꯣꯜꯅꯨꯡꯗ ꯊꯥꯗꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯩꯕꯥꯛ ꯇꯧꯗꯨꯅ ꯂꯩꯔꯣꯜ ꯆꯟꯈꯤꯕ꯭ꯔꯥ ꯑꯃ ꯑꯣꯏꯅ ꯇꯧꯈꯤꯒꯦ꯫ ꯑꯩꯈꯣꯏ ꯑꯁꯤꯕꯨ ꯅꯍꯥꯛꯅ ꯇꯨꯃꯤꯠꯀꯥꯡ ꯑꯣꯏꯅ ꯎꯕ ꯁꯥꯔꯗꯅ꯫ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯔꯤꯕꯗꯨꯒꯤ ꯃꯄꯥ ꯌꯧꯔꯛꯂꯦ꯫ ꯊꯣꯛꯄꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯈꯜꯂꯤ, ꯃꯁꯤꯒꯤ ꯄꯨꯈ꯭ꯔꯤꯁꯦ ꯂꯥꯏꯒꯤ ꯄꯨꯈ꯭ꯔꯤꯅꯤ ꯀꯥꯏꯅ ꯍꯥꯏꯅꯕꯅꯤ꯫ ꯂꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯣꯏꯕꯅꯤꯅ ꯀꯅꯥꯝꯇꯅ ꯃꯁꯤꯗ ꯀꯨꯝꯕ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯃꯅꯤꯃꯨꯛꯇ ꯌꯥꯎꯕ ꯎꯄꯨꯁꯦ ꯄꯨꯈ꯭ꯔꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯣꯏꯅ ꯊꯥꯗꯈ꯭ꯔꯒꯦ꯫ ꯃꯁꯤꯅ ꯐꯔꯅꯤ, ꯀꯅꯥꯝꯇꯅꯁꯨ ꯑꯃꯨꯛ ꯍꯟꯅ ꯊꯤꯕ ꯐꯪꯗꯅꯕ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯈꯨꯠꯅ ꯆꯦꯠꯅ ꯄꯥꯏꯔꯤꯕ ꯎꯄꯨ ꯑꯗꯨꯕꯨ ꯍꯥꯟꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯄꯨꯈ꯭ꯔꯤꯗꯨꯗ ꯊꯥꯗꯈꯤꯔꯝꯃꯤ꯫ ꯑꯍꯧꯕ ꯃꯈꯣꯜ ꯑꯃꯒ ꯂꯣꯏꯅꯅ ꯎꯄꯨ ꯑꯗꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯞꯈꯤꯔꯝꯃꯤ꯫ ꯊꯣꯞꯄ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯏ ꯂꯩꯗꯨꯅ ꯑꯃꯨꯛ ꯊꯣꯔꯛꯂꯦ꯫ ꯆꯠꯅ ꯆꯠꯅ ꯃꯕꯨꯛꯅꯤꯡꯗ ꯑꯃꯨꯛ ꯈꯜꯂꯤ, ꯁꯅꯥ ꯂꯨꯄꯥ ꯃꯅꯤꯃꯨꯛꯇ ꯌꯥꯎꯕ ꯎꯄꯨꯁꯤꯕꯨ ꯃꯥꯡꯈꯤꯕꯁꯤꯗ ꯅꯤꯡꯊꯧꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯆꯤꯡꯅꯒꯅꯤ꯫ ꯑꯩꯕꯨ ꯐꯥꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯃꯆꯜ ꯀꯌꯥ ꯑꯃ ꯊꯥꯗꯣꯛꯇꯨꯅ ꯑꯩꯕꯨ ꯊꯤꯍꯜꯂꯛꯀꯅꯤ꯫ ꯑꯩ ꯃꯐꯝ ꯑꯁꯤ ꯂꯩꯕ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯒꯤ ꯊꯋꯥꯏ ꯁꯦꯡꯅꯕ ꯑꯩ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔꯒꯦ꯫ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯗꯨꯅ ꯊꯋꯥꯏ ꯍꯤꯡꯅꯕ ꯃꯐꯝ ꯑꯃꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯊꯣꯞꯄ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯆꯤꯡꯗ ꯎ ꯌꯥꯟꯕ ꯆꯠꯄꯗ ꯍꯥꯏꯔꯤꯕ ꯎꯄꯨꯁꯤ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯅꯥꯄꯤ ꯃꯔꯛ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯎꯄꯨꯗꯨꯕꯨ ꯎꯕꯗ ꯊꯣꯞꯄꯅ ꯈꯜꯂꯤ, ꯀꯅꯥꯒꯤ ꯎꯄꯨ ꯃꯆꯥꯅꯣꯅꯦ ꯎꯃꯪꯁꯤꯗ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤꯕꯣ? ꯃꯐꯝ ꯑꯁꯤꯋꯥꯏꯗ ꯀꯅꯥ ꯀꯅꯥꯒ ꯂꯩꯕꯖꯥꯠꯅꯣ? ꯑꯀꯣꯏꯕ ꯃꯐꯝ ꯑꯗꯨꯗ ꯑꯇꯣꯞꯄ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯟꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯝꯇ ꯂꯩꯕ ꯎꯔꯝꯗꯦ꯫ ꯀꯅꯥꯁꯨ ꯂꯩꯕ ꯎꯗ꯭ꯔꯕꯗꯨꯗ ꯎꯄꯨ ꯑꯗꯨꯅ ꯇꯥꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯆꯪꯁꯤꯜꯂꯤ꯫ ꯎꯄꯨ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯈꯨꯟꯀꯠꯂꯤ꯫ ꯎꯄꯨ ꯃꯆꯥꯁꯦ ꯄꯤꯛꯆꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯂꯨꯝꯕꯗꯤ ꯂꯨꯝꯃꯤꯁꯦ ꯃꯅꯨꯡ ꯑꯁꯤꯗ ꯀꯔꯤ ꯀꯔꯤꯕꯨ ꯌꯥꯎꯔꯤꯕꯖꯥꯠꯅꯣ? ꯍꯦꯛꯇ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯂꯒꯦ꯫ ꯋꯥꯈꯜꯗ ꯑꯁꯤ ꯈꯟꯗꯨꯅ ꯎꯄꯨꯗꯨꯒꯤ ꯃꯃꯥꯏ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯎꯄꯨ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯅꯥ ꯂꯨꯄꯥ ꯑꯃꯗꯤ ꯃꯅꯤꯃꯨꯛꯇꯥꯅ ꯏꯔꯪ ꯂꯪꯅ ꯌꯥꯎꯔꯤꯕꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛ ꯃꯊꯟꯇ ꯉꯛꯆꯔꯝꯃꯤ, ꯌꯥꯝꯃꯤꯍꯦ ꯁꯅꯥ ꯂꯨꯄꯥꯁꯤꯡꯁꯤꯗꯤ꯫ ꯏꯔꯪ ꯂꯪꯕ ꯈꯔꯁꯨ ꯌꯥꯎꯔꯤꯕꯁꯦ ꯃꯅꯤꯃꯨꯛꯇꯥ ꯀꯥꯏꯅ ꯍꯥꯏꯅꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯀꯅꯥꯒꯤꯕꯨ ꯑꯣꯏꯔꯕꯖꯥꯠꯅꯣ ꯃꯁꯤꯒꯤ ꯎꯄꯨꯁꯤꯕꯨ? ꯃꯁꯤ ꯃꯥꯡꯕ ꯃꯤꯗꯨꯗꯤ, ꯃꯄꯨꯗꯨꯗꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯂꯔꯣꯏꯗ꯫ ꯃꯃꯥꯏ ꯑꯗꯨꯕꯨ ꯑꯃꯨꯛ ꯈꯨꯝꯖꯤꯜꯂꯤ꯫ ꯃꯈꯨꯠꯇ ꯆꯦꯠꯅ ꯄꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯉꯁꯤꯒꯤꯗꯤ ꯎ ꯌꯥꯟꯕ ꯇꯣꯛꯂꯒꯦ꯫ ꯃꯁꯤꯕꯨ ꯄꯨꯗꯨꯅ ꯌꯨꯝꯗ ꯑꯣꯏꯅ ꯍꯟꯈ꯭ꯔꯒꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯎꯈ꯭ꯔꯗꯤ ꯃꯈꯣꯏꯒꯤ ꯈꯨꯠꯇ ꯁꯣꯏꯗꯅ ꯎꯄꯨꯁꯦ ꯇꯥꯈꯤꯕ ꯇꯥꯔꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯣꯞꯄ ꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯊꯟꯇ ꯂꯩꯕꯅꯤ꯫ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯝꯇ ꯂꯩꯇꯦ꯫ ꯆꯤꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗꯨꯗ ꯂꯩꯔꯤꯕ ꯂꯝꯕꯤꯗꯨꯗ ꯁꯒꯣꯜ ꯑꯅꯤꯈꯛ ꯊꯧꯗꯨꯅ ꯂꯥꯛꯏ꯫ ꯁꯒꯣꯜ ꯊꯧꯔꯛꯂꯤꯕ ꯃꯈꯣꯏ ꯑꯅꯤꯗꯨꯕꯨ ꯎꯕꯗ ꯊꯣꯞꯄꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯀꯣꯅꯨꯡꯒꯤ ꯃꯅꯥꯏ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯀꯝꯗꯧꯒꯅꯤ ꯑꯩꯗꯤ? ꯃꯕꯨꯛꯆꯦꯜ ꯐꯠꯇꯕ ꯃꯈꯣꯏ ꯑꯅꯤꯁꯤꯅ ꯑꯩꯒꯤ ꯎꯄꯨꯁꯦ ꯎꯈ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ? ꯑꯩꯕꯨ ꯎꯄꯨꯁꯦ ꯂꯝꯕꯤꯒꯤ ꯅꯥꯀꯜꯁꯤꯗ ꯊꯥꯗꯗꯨꯅ ꯑꯣꯏꯅ ꯊꯝꯈ꯭ꯔꯁꯤꯔꯥ? ꯃꯍꯥꯛꯅ ꯂꯝꯕꯤ ꯅꯥꯀꯜꯗ ꯊꯝꯒꯦ ꯍꯥꯏꯅ ꯈꯟꯕ ꯇꯥꯔꯕꯁꯨ ꯃꯐꯝ ꯑꯗꯨꯋꯥꯏꯗꯨ ꯏꯀꯣꯛ ꯀꯣꯛꯏ꯫ ꯌꯥꯝꯅ ꯂꯥꯏꯅ ꯍꯦꯛꯇ ꯎꯒꯅꯤ ꯑꯗꯨꯅ ꯊꯝꯕ ꯉꯝꯗ꯭ꯔꯦ꯫ ꯃꯈꯨꯠ ꯑꯗꯨꯗ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯈꯣꯡ ꯑꯗꯨꯁꯨ ꯑꯁꯨꯃꯛ ꯊꯥꯡꯗꯨꯅ ꯁꯒꯣꯜ ꯊꯧꯔꯛꯂꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯁꯨꯛꯌꯦꯡ ꯌꯦꯡꯗꯅ ꯄꯥꯛꯊꯔꯒ ꯆꯠꯂꯝꯃꯤ꯫ ꯃꯕꯨꯛꯅꯤꯡ ꯑꯗꯨꯗꯗꯤ ꯄꯥꯈꯠꯄ ꯑꯃꯗꯤ ꯐꯥꯎꯔꯤ꯫ ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯑꯁꯨꯝ ꯊꯧꯖꯤꯜꯂꯛꯄꯅ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯅꯨꯄꯥ ꯑꯃ ꯆꯠꯂꯤꯕꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯁꯒꯣꯜꯗꯨ ꯈꯥꯝꯃꯤ ꯑꯗꯨꯒ ꯍꯥꯏ,
ꯍꯦ ꯅꯨꯄꯥ, ꯆꯤꯡ ꯑꯁꯤꯗ ꯅꯪ ꯆꯠꯂꯨꯔꯤꯕ꯭ꯔꯥ? ꯊꯣꯛꯄꯅ ꯈꯨꯝꯃꯤ, ꯍꯣꯏ ꯃꯥꯅꯤ. ꯆꯤꯡ ꯑꯁꯤꯗ ꯀꯅꯥ ꯀꯅꯥ ꯂꯩꯍꯧꯏ? ꯃꯤ ꯂꯩꯍꯧꯕ꯭ꯔꯥ? ꯀꯅꯥꯝꯇ ꯂꯩꯍꯧꯗ꯭ꯔꯦ. ꯑꯣ, ꯐꯔꯦ ꯐꯔꯦ. ꯑꯁꯤ ꯍꯥꯏꯔꯒ ꯁꯒꯣꯜ ꯊꯧꯗꯨꯅ ꯆꯤꯡ ꯇꯥꯕ ꯂꯝꯕꯤ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯁꯤꯟꯈꯤꯔꯝꯃꯤ. ꯊꯣꯛꯄ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯏ. ꯃꯍꯥꯛꯅ ꯈꯜꯂꯤ, ꯐꯔꯦꯗ, ꯎꯄꯨꯁꯦ ꯃꯈꯣꯏꯅ ꯃꯁꯛ ꯈꯪꯈꯤꯗ꯭ꯔꯦ. ꯑꯩ ꯊꯋꯥꯏ ꯍꯤꯡꯂꯤ. ꯑꯩ ꯊꯨꯅ ꯌꯨꯝ ꯌꯧꯅꯕ ꯆꯠꯈꯤꯗꯕ ꯌꯥꯗꯦ. ꯑꯁꯤ ꯈꯟꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯟꯅ ꯆꯠꯂꯝꯃꯤ. ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯑꯃꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯑꯩꯈꯣꯏ ꯑꯅꯤꯅ ꯆꯤꯡ ꯑꯁꯤꯗ ꯊꯤꯕ ꯂꯥꯛꯂꯤꯕꯁꯤ ꯎꯄꯨꯅꯤ. ꯏꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄꯗ ꯎꯄꯨ ꯃꯆꯥ ꯑꯃ ꯑꯗꯨꯝꯅ ꯍꯥꯏꯔꯛꯈꯤꯕꯅꯤ. ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠꯇ ꯀꯣꯟꯗꯨꯅ ꯄꯨꯈꯤꯕ ꯎꯄꯨꯗꯣ ꯃꯗꯨ ꯅꯠꯇꯕ꯭ꯔꯅꯦ? ꯑꯩꯗꯤ ꯋꯥꯈꯜꯒ ꯑꯝꯇ ꯑꯣꯏꯍꯧꯔꯨꯗ꯭ꯔꯦ. ꯑꯩꯁꯨ ꯈꯪꯗꯦꯅꯦ, ꯀꯔꯤꯅꯣꯃꯗꯤ ꯃꯈꯨꯠꯇ ꯀꯣꯜꯂꯒ ꯄꯨꯈꯤꯕꯒꯨꯝ ꯇꯧꯕꯅꯤ. ꯃꯗꯨꯕꯨ ꯎꯄꯨ ꯑꯣꯏꯔꯕ ꯖꯥꯠꯂꯅꯦ? ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯕꯣ. ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯗ ꯁꯅꯥ ꯂꯨꯄꯥ ꯃꯅꯤꯃꯨꯛꯇ ꯌꯥꯎꯕ ꯎꯄꯨꯗꯨ ꯆꯤꯡ ꯑꯁꯤꯗ ꯃꯐꯝ ꯈꯪꯅ ꯇꯥꯍꯧꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤꯕꯅꯤ. ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯆꯤꯡꯗ ꯆꯠꯄꯗ ꯎꯄꯨꯗꯨꯕꯨ ꯊꯦꯡꯅꯔꯛꯇꯨꯅ ꯈꯨꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯤꯒꯅꯤ. ꯑꯗꯨꯗꯤ ꯏꯇꯥꯎ, ꯅꯨꯄꯥ ꯑꯁꯤꯕꯨ ꯊꯨꯅ ꯇꯥꯟꯅꯗꯕ ꯌꯥꯗꯦ. ꯀꯔꯤꯒꯨꯝꯕ ꯎꯄꯨ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯅꯤꯅ ꯐꯪꯕ ꯇꯥꯔꯕꯗꯤ ꯏꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯅꯤꯗ ꯃꯅꯥ ꯃꯊꯨꯝ ꯈꯔꯗꯤ ꯁꯣꯏꯗꯅ ꯄꯤꯔꯛꯀꯅꯤ. ꯍꯩꯁ, ꯊꯨꯅ ꯇꯥꯟꯅꯗꯕ ꯌꯥꯗꯦ. ꯏꯇꯥꯎ, ꯁꯒꯣꯜꯗꯣ ꯃꯃꯥꯏ ꯂꯩꯊꯣꯛꯂꯣ. ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯁꯒꯣꯜ ꯃꯃꯥꯏ ꯂꯩꯊꯣꯛꯏ. ꯑꯗꯨꯒ ꯁꯒꯣꯜ ꯀꯟꯅ ꯊꯧꯗꯨꯅ ꯅꯨꯄꯥꯗꯨꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ. ꯁꯣꯝꯗꯅ ꯊꯣꯛꯄ ꯀꯟꯅꯗꯤ ꯆꯠꯂꯤ. ꯑꯗꯨꯕꯨ ꯃꯌꯨꯝ ꯑꯗꯨ ꯄꯥꯛ ꯍꯦꯛꯇ ꯌꯧ ꯍꯥꯏꯕ ꯌꯥꯔꯝꯗꯦ. ꯇꯥꯟꯖꯥꯗꯨꯗ ꯁꯒꯣꯜ ꯃꯈꯣꯜ ꯑꯃꯨꯛ ꯇꯥꯔꯛꯂꯝꯃꯤ. ꯃꯃꯥꯏꯗꯨ ꯃꯇꯨꯡ ꯑꯣꯟꯗꯨꯅ ꯍꯟꯅ ꯑꯃꯨꯛ ꯌꯦꯡꯉꯤ. ꯆꯤꯡꯂꯣꯝꯗ ꯆꯠꯈꯤꯕ ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯑꯃꯨꯛ ꯍꯟꯗꯨꯅ ꯁꯒꯣꯜ ꯊꯧꯔꯛꯂꯤꯕꯗꯨꯕꯨ ꯃꯍꯥꯛꯅ ꯎꯔꯤ. ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯁꯒꯣꯜ ꯑꯃꯨꯛ ꯊꯧꯗꯨꯅ ꯂꯥꯛꯂꯦꯅꯦ. ꯃꯈꯣꯏ ꯑꯅꯤꯒꯤꯁꯦ ꯑꯩꯕꯨ ꯆꯤꯡꯅꯈ꯭ꯔꯕ ꯖꯥꯠꯂꯥ? ꯎꯄꯨꯁꯦ ꯃꯁꯛ ꯈꯪꯂꯛꯇꯨꯅ ꯑꯩꯕꯨ ꯑꯃꯨꯛ ꯇꯥꯟꯅꯔꯛꯂꯤꯕ ꯑꯣꯏꯔꯤꯗ꯭ꯔꯥ? ꯍꯦ ꯏꯁꯣꯔ, ꯃꯗꯨꯗꯗꯤ ꯑꯣꯏꯍꯟꯕꯤꯔꯝꯗꯕꯤ ꯃꯌꯨꯝ ꯍꯟꯈꯤꯕ ꯑꯣꯏꯔꯕꯗꯤ ꯐꯈ꯭ꯔꯅꯤꯗ. ꯃꯈꯣꯡ ꯈꯣꯡꯊꯥꯡ ꯑꯗꯨ ꯀꯟꯅ ꯊꯥꯡꯗꯨꯅ ꯑꯗꯨꯃꯛ ꯆꯠꯂꯤ. ꯃꯇꯥꯡ ꯑꯗꯨꯗ ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯁꯒꯣꯜ ꯈꯥꯝꯂꯔꯤ. ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥ ꯑꯃꯅ ꯁꯒꯣꯜ ꯑꯗꯨꯗ ꯃꯈꯨꯠꯅ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯄꯥꯏꯔꯤꯕ ꯎꯄꯨꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ. ꯑꯗꯨꯒ ꯍꯥꯏ, ꯍꯩ, ꯅꯪꯅ ꯄꯥꯏꯔꯤꯕ ꯎꯄꯨꯗꯨ ꯀꯔꯤ ꯎꯄꯨꯅꯣ? ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ. ꯊꯣꯛꯄꯅ ꯈꯨꯝꯃꯤ, ꯅꯅꯥꯏ, ꯑꯩꯅ ꯎꯅ ꯁꯥꯕ ꯎꯄꯨ ꯃꯆꯥꯅꯤ ꯁꯤꯗꯤ. ꯅꯪꯅ ꯁꯥꯕ ꯎꯄꯨ ꯍꯥꯏꯕ? ꯍꯩ, ꯑꯣꯏꯗꯕ ꯋꯥꯒ ꯉꯥꯡꯂꯗꯅ. ꯎꯄꯨꯗꯣ ꯃꯁꯛ ꯃꯨꯟꯅ ꯈꯪꯕꯖꯥꯠꯅꯤ. ꯀꯗꯥꯏ? ꯊꯨꯅ ꯄꯤꯔꯛꯎ. ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤ. ꯎꯄꯨ ꯑꯁꯤ ꯑꯩꯅ ꯁꯥꯖꯕꯅꯤ. ꯄꯤꯔꯛꯎ, ꯌꯦꯡꯂꯒ ꯈꯪꯒꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯎꯄꯨ ꯑꯗꯨꯕꯨ ꯇꯥꯛ ꯃꯨꯜꯂꯤ. ꯑꯗꯨꯒ ꯎꯄꯨꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ. ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯅꯥ ꯂꯨꯄꯥ ꯃꯅꯤꯃꯨꯛꯇ ꯃꯌꯥꯝ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯤ. ꯃꯍꯥꯛꯅ ꯍꯥꯏꯖꯩ, ꯑꯩꯈꯣꯏꯅ ꯊꯤꯔꯤꯕ ꯎꯄꯨꯁꯤꯗꯤ ꯃꯁꯤꯗ ꯂꯩꯔꯦꯗꯅ. ꯃꯁꯤꯒꯤ ꯎꯄꯨꯁꯤ ꯏꯅꯤꯡꯊꯧꯅ ꯐꯪꯅꯕ ꯊꯤꯔꯛꯎ ꯍꯥꯏꯅ ꯃꯁꯤꯅꯤ ꯍꯥꯏꯔꯛꯈꯤꯕꯗꯣ. ꯑꯗꯨꯒ ꯅꯪꯅ ꯍꯨꯔꯥꯟꯗꯨꯅ ꯄꯨꯔꯝꯕꯁꯨ ꯁꯥꯏ. ꯅꯨꯄꯥ ꯑꯃꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯩ, ꯅꯪꯕꯨ ꯎꯄꯨꯁꯤ ꯅꯪꯅ ꯁꯥꯕꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯥꯏ. ꯀꯔꯤꯒꯤꯅꯣ ꯑꯣꯏꯗꯕ ꯋꯥ ꯑꯗꯨꯛ ꯌꯥꯝꯅ ꯉꯥꯡꯂꯤꯕꯗꯨꯕꯣ? ꯏꯇꯥꯎ, ꯐꯔꯦꯁꯦ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯅꯗꯤ ꯎꯄꯨꯁꯦ ꯐꯪꯂꯕꯅꯤ ꯌꯥꯔꯦ. ꯀꯣꯅꯨꯡ ꯇꯝꯅ ꯊꯨꯅ ꯌꯥꯡꯅ ꯆꯠꯈ꯭ꯔꯁꯤ. ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯎꯄꯨ ꯃꯆꯥ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯁꯒꯣꯜ ꯑꯗꯨ ꯀꯟꯅ ꯊꯧꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ. ꯊꯣꯛꯄꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯗꯨꯅ ꯃꯆꯤꯟꯅ ꯁꯣꯜꯍꯧꯏ. ꯑꯦꯟꯗꯦꯗ, ꯁꯣꯜꯂꯕ ꯄꯥꯡꯒꯜ ꯑꯣꯏꯔꯨꯕꯅ ꯃꯈꯣꯏꯗꯒꯤ ꯍꯦꯛ ꯃꯨꯜꯍꯧꯔꯨꯕ ꯉꯝꯗꯦꯗ. ꯄꯣꯠꯁꯛ ꯑꯗꯣ ꯅꯈꯣꯏꯒꯤ ꯅꯠꯇꯦ ꯍꯥꯏꯕ ꯑꯩ ꯈꯪꯏ. ꯑꯩꯒꯤ ꯈꯨꯠꯇ ꯇꯥꯔꯕ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯃꯄꯨ ꯆꯥꯗꯨꯅ ꯃꯨꯟꯗꯨꯅ ꯄꯨꯈ꯭ꯔꯕ? ꯐꯩ, ꯑꯩꯅ ꯑꯃꯨꯛ ꯁꯣꯏꯗꯅ ꯃꯨꯟꯒꯅꯤ. ꯎꯄꯨꯗꯨ ꯑꯩꯅ ꯃꯨꯟꯒꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ. ꯃꯊ꯭ꯋꯥꯏꯗ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯝꯃꯤ. ꯃꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡꯗ ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯁꯅꯥ ꯂꯨꯄꯥ ꯃꯅꯤꯃꯨꯛꯇ ꯌꯥꯎꯕ ꯎꯄꯨ ꯃꯆꯥ ꯑꯗꯨꯕꯨ ꯍꯨꯔꯥꯟꯒꯗꯒꯦ ꯍꯥꯏꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯝꯃꯤ. ꯃꯃꯩꯊꯪꯗ ꯄꯥꯝꯕꯩ ꯑꯃ ꯐꯪꯂꯛꯂꯝꯃꯤ. ꯑꯁꯨꯝꯅ ꯑꯣꯏꯅ ꯇꯧꯔꯒꯦ. ꯑꯩꯒꯤ ꯁꯛ ꯑꯁꯤ ꯂꯣꯠꯇꯨꯅ ꯀꯣꯅꯨꯡꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒꯦ. ꯃꯗꯨꯒꯤ ꯇꯨꯡꯗ ꯎꯄꯨꯗꯨꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯑꯃꯨꯛ ꯊꯤꯖꯤꯜꯂꯒꯦ. ꯃꯇꯥꯡ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯎꯄꯨꯗꯨꯕꯨ ꯉꯝꯅꯕ ꯍꯨꯔꯥꯟꯅꯕ ꯍꯣꯠꯅꯔꯒꯦ. ꯃꯗꯨ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯁꯤ ꯊꯣꯛꯄ ꯅꯠꯇ꯭ꯔꯦꯗꯅ. ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯊꯣꯛꯄꯅ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯃꯁꯛ ꯂꯣꯠꯇꯨꯅ ꯂꯩꯔꯕ ꯇꯨꯡꯗ
ꯌꯥꯝꯅ ꯋꯥꯅ ꯎꯄꯨ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯨꯔꯥꯟꯈꯤꯕꯅꯤ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯏꯔꯣꯜꯅꯨꯡꯗꯅꯤ ꯁꯅꯥ ꯂꯨꯄꯥ ꯃꯅꯤꯃꯨꯛꯇ ꯌꯥꯎꯕ ꯎꯄꯨ ꯃꯆꯥꯗꯨꯅ ꯑꯁꯨꯝ ꯇꯥꯊꯔꯛꯄꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯂꯨꯔꯕ ꯂꯩꯕꯥꯛ ꯃꯈꯥꯗꯣ ꯌꯧꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯗꯨꯅ ꯎꯄꯨꯗꯨꯕꯨ ꯀꯣꯏꯌꯦꯡ ꯌꯦꯡꯅꯩ꯫ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯃꯁꯤꯕꯨ ꯀꯔꯤ ꯑꯣꯏꯔꯕꯖꯥꯠꯅꯣ? ꯃꯁꯤꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯀꯔꯤ ꯌꯥꯎꯕꯖꯥꯠꯅꯣ?" ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯂꯥꯏꯔꯦꯝꯕꯤ ꯂꯥꯏ ꯑꯩꯈꯣꯏ ꯂꯩ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯅ ꯈꯪꯈ꯭ꯔꯗꯨꯅ ꯑꯩꯈꯣꯏꯕꯨ ꯃꯥꯡꯅ ꯄꯨꯁꯛꯒ ꯏꯁꯤꯡ ꯃꯅꯨꯡ ꯑꯁꯤꯗ ꯊꯥꯗꯔꯛꯂꯤꯕ ꯖꯥꯠꯂꯥ? ꯉꯥꯏꯈꯣ, ꯅꯈꯣꯏ ꯀꯅꯥꯝꯇꯅ ꯎꯄꯨꯁꯤ ꯁꯣꯛꯈꯤꯅꯣ꯫ ꯎꯄꯨꯁꯤꯒꯤ ꯃꯅꯨꯡꯗ ꯃꯌꯥꯏ ꯀꯟꯕ ꯄꯣꯠꯁꯛꯀ ꯌꯥꯎꯔꯝꯂꯕꯗꯤ ꯑꯩꯈꯣꯏ ꯁꯤꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯁꯤꯒꯦ?" ꯍꯥꯏꯔꯤꯕ ꯄꯨꯈ꯭ꯔꯤꯁꯤꯒꯤ ꯃꯅꯨꯡꯗ ꯂꯥꯏꯔꯦꯝꯕꯤ ꯉꯥꯛꯇ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯁꯤꯡꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯀꯨꯞꯅ ꯋꯥ ꯈꯟꯅꯖꯩ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯄꯣꯠꯁꯛ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯑꯁꯨꯝ ꯊꯝꯕꯗꯤ ꯆꯨꯝꯂꯣꯏ꯫ ꯎꯄꯨꯁꯤꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯀꯔꯤ ꯌꯥꯎꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯁꯤ." ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯃꯤ, "ꯑꯩꯗꯤ ꯎꯄꯨꯁꯤꯕꯨ ꯏꯀꯨꯟ ꯑꯁꯤꯟ ꯁꯣꯛꯄ ꯉꯝꯂꯣꯏꯀꯣ." ꯑꯃꯅꯁꯨ ꯉꯝꯂꯣꯏ ꯍꯥꯏꯔꯛꯏ꯫ ꯃꯈꯣꯏꯁꯤꯡꯗꯨ ꯇꯁꯦꯡꯅ ꯎꯄꯨꯗꯨꯕꯨ ꯁꯣꯛꯄ ꯊꯦꯡꯕ ꯀꯤꯅꯔꯝꯃꯤ꯫ ꯐꯠꯇꯕ ꯄꯣꯠ ꯌꯥꯎꯔꯝꯂꯕꯗꯤ ꯍꯥꯏꯗꯨꯅ ꯄꯥꯈꯠꯅꯔꯝꯃꯤ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯅꯪ ꯑꯃꯨꯛꯇ ꯌꯦꯡꯉꯨꯕ, ꯅꯪꯗꯤ ꯈꯔ ꯀꯤꯒꯟꯗꯕꯗꯥꯏꯅꯦ." ꯉꯝꯂꯣꯏ, ꯁꯤꯔꯝꯗꯥꯏ ꯃꯤꯀꯨꯞ ꯑꯁꯤꯗꯅ ꯑꯩꯕꯨ ꯍꯥꯟꯅ ꯇꯧ ꯀꯥꯏꯅ ꯅꯪ ꯑꯣꯏꯅ ꯇꯧꯔꯒ ꯌꯦꯡꯉꯨ꯫ ꯑꯩꯗꯤ ꯁꯨꯛꯉꯝ ꯉꯝꯂꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯎꯄꯨ ꯑꯁꯤ ꯇꯥꯏꯕꯪ ꯃꯤꯅ ꯊꯥꯗꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯇꯥꯏꯕꯪ ꯃꯤ ꯃꯈꯣꯏꯁꯦ ꯌꯥꯝꯅ ꯐꯠꯇꯕꯅꯤ꯫ ꯑꯩꯈꯣই ꯂꯥꯏ ꯑꯁꯤꯕꯨ ꯃꯥꯡꯍꯟꯅꯕ ꯇꯧꯔꯛꯂꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡꯗꯨ ꯀꯅꯥꯝꯇꯅ ꯎꯄꯨꯗꯨꯕꯨ ꯁꯣꯛꯇꯨꯅ ꯍꯥꯡꯗꯣꯛꯎ ꯍꯥꯏꯕ ꯌꯥꯅꯗ꯭ꯔꯦ꯫ ꯂꯩꯃꯥꯏ ꯑꯗꯨꯗ ꯎꯄꯨ ꯑꯗꯨ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯔꯦ꯫ ꯁꯣꯝꯗꯅ ꯀꯣꯅꯨꯡꯗꯅꯤ ꯅꯤꯡꯊꯧ ꯁꯥꯐꯕꯗꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯕ ꯁꯅꯥ ꯎꯄꯨ ꯃꯅꯤꯃꯨꯛꯇ ꯌꯥꯎꯕ ꯎꯄꯨ ꯃꯆꯥ ꯑꯗꯨꯅ ꯂꯩꯔꯝꯗꯕꯗꯨꯕꯨ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ "ꯑꯩꯅ ꯑꯗꯨꯛ ꯆꯦꯛꯁꯤꯟꯅ ꯊꯝꯕ ꯎꯄꯨꯗꯨꯕꯨ ꯀꯔꯝꯕ ꯃꯤꯑꯣꯏꯅ ꯅꯔꯣꯟꯗ ꯇꯨꯃꯤꯟꯅ ꯍꯨꯔꯥꯟꯈ꯭ꯔꯤꯕꯅꯣ? ꯀꯌꯥꯗ ꯍꯩꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯉꯔꯥꯡꯇ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯌꯦꯡꯗꯨꯅ ꯊꯝꯂꯝꯕꯅꯤ, ꯑꯗꯨꯒ ꯉꯁꯤ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄ ꯃꯤꯀꯨꯞ ꯑꯁꯤꯗ ꯍꯦꯛꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯩꯅ ꯑꯗꯨꯛ ꯋꯥꯅ ꯃꯤꯉꯣꯟꯗꯒꯤ ꯃꯨꯟꯗꯨꯅ ꯄꯨꯔꯛꯄ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯑꯔꯦꯝꯕꯗ ꯃꯥꯡꯈꯤꯕ ꯇꯥꯔꯗ꯭ꯔꯥ? ꯃꯥꯡꯕ ꯈꯛ ꯌꯥꯔꯣꯏ꯫ ꯑꯩꯒꯤ ꯃꯤ ꯀꯌꯥ ꯑꯃ ꯊꯥꯗꯣꯛꯇꯨꯅ ꯑꯩꯅ ꯐꯪꯅꯕ ꯊꯤꯍꯟꯒꯅꯤ꯫ ꯎꯄꯨꯗꯨ ꯄꯨꯔꯛꯄꯒꯤ ꯂꯝꯕꯤꯗꯨꯗꯁꯨ ꯇꯥꯍꯧꯔꯗꯨꯅ ꯑꯩ ꯌꯥꯝꯅ ꯋꯥꯈꯤꯕꯅꯤ꯫ ꯑꯃꯨꯛ ꯐꯪꯕꯗꯨꯗ ꯍꯔꯥꯎꯔꯗꯨꯅ ꯆꯦꯛꯁꯤꯟꯅ ꯊꯝꯈꯤꯕꯅꯤ, ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯥꯡꯂꯕ." ꯅꯤꯡꯊꯧ ꯁꯥꯐꯕꯗꯨ ꯋꯥꯈꯜꯗꯨ ꯌꯥꯝꯅ ꯋꯥꯅ ꯎꯪꯗꯨꯅ ꯐꯝꯂꯒ ꯂꯩꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯆꯪꯂꯛꯏ꯫ ꯃꯍꯥꯔꯥꯅꯤꯅ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯇꯥꯕꯤꯔꯤꯕꯔꯣ? ꯑꯗꯨꯝꯅ ꯎꯪꯗꯨꯅ ꯐꯝꯂꯒ ꯑꯗꯨꯝ ꯂꯩꯕꯗꯨꯅꯗꯤ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ꯫ ꯃꯤ ꯈꯔ ꯊꯥꯗꯣꯛꯂꯒ ꯊꯤꯍꯟꯕꯅ ꯆꯨꯝꯂꯣꯏꯗ꯭ꯔꯣ?" "ꯊꯤꯍꯜꯂꯦꯅ ꯈꯜꯂꯣ, ꯃꯐꯝ ꯀꯗꯥꯏꯋꯥꯏꯗꯅꯣ ꯊꯤꯍꯟꯒꯗꯧꯔꯤꯕꯁꯤꯕꯨ? ꯅꯨꯄꯤ, ꯋꯥꯐꯝ ꯑꯁꯤ ꯌꯥꯝꯅ ꯂꯨꯔꯦ꯫ ꯃꯥꯡꯂꯨꯔꯕ ꯃꯅꯤꯃꯨꯛꯇ ꯑꯗꯨꯕꯨ ꯑꯃꯨꯛ ꯐꯪꯕꯒꯤ ꯍꯔꯥꯎꯅ ꯂꯩꯕ ꯀꯨꯏꯗ꯭ꯔꯤꯉꯩ ꯑꯃꯨꯛꯁꯨ ꯃꯥꯡꯈ꯭ꯔꯕ꯫ ꯑꯩ ꯋꯥꯈꯜ ꯑꯁꯤ ꯌꯥꯝꯅ ꯋꯥꯔꯦ꯫ ꯍꯦꯟꯅꯁꯨ ꯈꯟꯖꯤꯟꯕꯤꯈꯤꯅꯨꯁꯦ, ꯐꯪꯅꯕ ꯊꯤꯍꯜꯂꯒ ꯂꯣꯏꯔꯦ꯫ ꯃꯗꯨꯗ ꯑꯗꯨꯝ ꯐꯝꯗꯨꯅ ꯂꯩꯕꯗꯨꯅꯗꯤ ꯀꯔꯤꯝꯇ ꯀꯥꯟꯅꯕ ꯐꯪꯂꯣꯏ꯫ ꯀꯔꯝ ꯀꯥꯟꯗ ꯐꯪꯕ ꯉꯝꯗꯣꯏꯅꯣ? ꯀꯣꯅꯨꯡꯒꯤ ꯃꯅꯥꯏ ꯅꯨꯄꯥ ꯈꯔ ꯀꯧꯕꯤꯌꯨ, ꯑꯗꯨꯒꯅꯦ ꯋꯥꯐꯝ ꯑꯗꯨꯕꯨ ꯁꯤꯟꯅꯈꯣ꯫ ꯀꯣꯛ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯁꯥꯍꯜꯂꯤꯗꯀꯣ꯫ ꯑꯩꯒꯤ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯁꯤꯗꯁꯨ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯠꯇꯕ ꯃꯤꯁꯨ ꯂꯩꯔꯤꯕ ꯑꯣꯏꯔꯦꯀꯣ꯫ ꯄꯦꯟꯗꯦꯗ, ꯈꯪꯒꯅꯤ꯫ ꯑꯩꯒꯤ ꯁꯅꯥ ꯂꯨꯄꯥ ꯌꯥꯎꯕ ꯎꯄꯨꯗꯨꯕꯨ ꯍꯨꯔꯥꯟꯕ ꯃꯤꯁꯛ ꯑꯗꯣ ꯍꯦꯛ ꯈꯪꯕꯒ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯍꯣ ꯃꯗꯨꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ, ꯃꯥꯡꯈ꯭ꯔꯤꯕꯁꯦ ꯉꯔꯥꯡꯒꯤ ꯑꯍꯤꯡꯗꯅꯤ꯫ ꯍꯨꯔꯥꯟꯕꯗꯨꯅ ꯍꯨꯗꯨꯅ ꯄꯨꯈ꯭ꯔꯕꯁꯨ ꯄꯪꯂꯥꯞ ꯂꯥꯞꯅꯗꯤ ꯆꯠꯂꯝꯈꯤꯔꯣꯏ꯫ ꯊꯨꯅ ꯊꯤꯅꯕ ꯇꯧꯍꯧꯁꯦ, ꯑꯃꯨꯛꯇ ꯊꯨꯅ ꯊꯤꯁꯦꯃꯤ꯫ ꯅꯤꯡꯊꯧ ꯁꯥꯐꯕꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯅꯨꯄꯥ ꯈꯔ ꯀꯧꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯒꯤ ꯁꯅꯥ ꯂꯨꯄꯥ ꯃꯅꯤꯃꯨꯛꯇ ꯌꯥꯎꯕ ꯎꯄꯨ ꯃꯆꯥꯗꯨ ꯑꯃꯨꯛꯀꯁꯨ ꯃꯥꯡꯈ꯭ꯔꯦ꯫ ꯉꯔꯥꯡ ꯑꯍꯤꯡ ꯑꯁꯤꯗ ꯍꯨꯔꯥꯟꯕꯅ ꯍꯨꯔꯥꯟꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛ ꯑꯗꯣ ꯄꯪꯂꯥꯞ ꯂꯥꯞꯅꯗꯤ ꯆꯠꯂꯝꯈꯤꯔꯣꯏ꯫ ꯑꯗꯨꯅ ꯅꯈꯣꯏꯅ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯎꯄꯨꯗꯨꯕꯨ ꯐꯪꯅꯕ ꯊꯤꯔꯛꯎ꯫ ꯎꯄꯨꯗꯨꯕу ꯑꯩꯉꯣꯟꯗ ꯁꯤꯟꯅꯕ ꯉꯝꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯑꯩꯅ ꯃꯅꯥ ꯃꯊꯨꯝ ꯃꯌꯥꯝ ꯑꯃ ꯁꯣꯏꯅ ꯄꯤꯒꯅꯤ꯫ ꯆꯠꯂꯣ." ꯃꯅꯥꯏ ꯅꯨꯄꯥꯁꯤꯡꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯃꯈꯣꯏꯅ ꯍꯥꯏꯅꯩ, "ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯅꯣ ꯑꯩꯈꯣꯏꯅ ꯊꯤꯔꯨꯒꯗꯧꯔꯤꯕꯁꯤꯕꯣ? ꯄꯣꯠꯐꯝ ꯆꯥꯅꯗꯤ ꯊꯝꯗ꯭ꯔꯒ ꯑꯩꯈꯣꯏꯗ ꯑꯋꯥꯕꯗꯣ ꯄꯤꯔꯒ ꯂꯩꯔꯦ꯫ ꯐꯔꯦꯁꯦ, ꯀꯗꯥꯏꯗꯅꯣ ꯍꯦꯛꯇ ꯊꯤꯔꯨꯁꯤ꯫ ꯃꯃꯥꯡꯗꯁꯨ ꯃꯗꯨꯒꯤ ꯁꯅꯥ ꯂꯨꯄꯥ ꯌꯥꯎꯕ ꯎꯄꯨꯗꯨꯕꯨ ꯃꯥꯡꯈꯤꯕꯗꯒꯤ ꯑꯃꯨꯛ ꯐꯪꯕꯗ
ꯃꯈꯣꯏ ꯑꯅꯤꯗ ꯁꯅꯥ ꯂꯨꯄꯥ ꯄꯤꯈ꯭ꯔꯤꯕꯗꯨꯕꯨ ꯍꯟꯗꯛꯁꯨ ꯁꯣꯏꯗꯅ ꯄꯤꯔꯛꯀꯅꯤ ꯐꯪꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯅ ꯍꯦꯛꯇ ꯌꯦꯡꯉꯁꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯄꯪꯊꯤꯗ ꯊꯤꯔꯒ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯎꯄꯨ ꯃꯆꯥ ꯑꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯅꯔꯝꯃꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯒꯣꯜ ꯇꯣꯡꯈꯤꯕ ꯃꯅꯥꯏ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯌꯥꯎꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯊꯤꯔꯝꯃꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯍꯟꯗꯛꯅ ꯑꯃꯨꯛ ꯀꯗꯥꯏꯗꯅꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯊꯤꯒꯗꯧꯔꯤꯕꯁꯤꯕꯣ ꯅꯍꯥꯟꯃꯨꯛꯇꯤ ꯂꯥꯏꯕꯛ ꯑꯁꯤ ꯐꯔꯗꯨꯅ ꯅꯨꯄꯥꯗꯨꯅ ꯈꯨꯟꯗꯨꯅ ꯄꯨꯔꯛꯄꯗꯒꯤ ꯊꯦꯡꯅꯈꯤꯕꯅꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯋꯥꯅ ꯊꯤꯗꯨꯅ ꯐꯪꯂꯛꯄꯅꯤ ꯍꯥꯏꯗꯨꯅ ꯏꯅꯤꯡꯊꯧꯗ ꯍꯥꯏꯖꯤꯜꯂꯒ ꯃꯅꯥ ꯃꯊꯨꯝ ꯑꯣꯏꯅ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯧꯕꯅꯤ ꯍꯟꯗꯛꯀꯤꯁꯤꯗꯤ ꯀꯔꯝ ꯊꯣꯛꯂꯒꯕ ꯈꯪꯗ꯭ꯔꯦ ꯐꯪꯅꯕ ꯊꯤꯕ ꯍꯥꯏꯕꯗꯨꯅꯤ ꯍꯟꯗꯛꯃꯨꯛꯀ ꯑꯩꯈꯣꯏꯅ ꯐꯪꯕ ꯉꯝꯂꯕꯗꯤ ꯁꯅꯥ ꯂꯨꯄꯥ ꯐꯅ ꯌꯥꯝꯅꯗꯤ ꯂꯧꯕ ꯌꯥꯅꯤꯁꯦ ꯀꯗꯣꯝꯗ ꯊꯤꯁꯦ ꯍꯥꯏꯔꯤꯕꯅꯣ ꯑꯩꯈꯣꯏ ꯑꯅꯤꯕꯣ ꯃꯐꯝ ꯁꯨꯈꯪ ꯈꯪꯗꯅ ꯊꯤꯒꯗꯕꯒꯤ ꯃꯍꯨꯠꯇ ꯂꯤꯈꯨꯜ ꯑꯃꯇꯪ ꯐꯪꯂꯕꯗꯤꯀꯣ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯅꯨꯄꯥ ꯑꯃꯗꯨꯅ ꯁꯠ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯅꯍꯥꯟꯃꯨꯛꯀꯤ ꯅꯨꯄꯥꯗꯣ ꯃꯥꯕꯨ ꯑꯣꯏꯅ ꯊꯤꯕꯅ ꯆꯨꯝꯒꯅꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯒꯤ ꯑꯩꯈꯣꯏꯅ ꯁꯅꯥ ꯂꯨꯄꯥ ꯌꯥꯎꯕ ꯎꯄꯨꯗꯨꯕꯨ ꯃꯨꯟꯗꯨꯅ ꯄꯨꯔꯛꯈꯤꯕꯅꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯄꯦꯟꯗ꯭ꯔꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗꯒꯤ ꯑꯃꯨꯛ ꯍꯨꯔꯥꯟꯈꯤꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯣꯏꯅꯦ ꯏꯇꯥꯎ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯅ ꯁꯣꯏꯗꯅ ꯆꯨꯝꯒꯅꯤ ꯃꯍꯥꯛꯅ ꯍꯨꯔꯥꯟꯕ ꯑꯣꯏꯒꯅꯤ ꯃꯍꯥꯛꯄꯨ ꯑꯣꯏꯅ ꯊꯤꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯁꯒꯣꯜ ꯀꯟꯅ ꯊꯧꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯌꯨꯝ ꯑꯗꯨ ꯌꯧꯔꯗꯨꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯊꯤꯔꯝꯃꯤ ꯀꯣꯏꯊꯤ ꯊꯤꯔꯕꯁꯨ ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯏꯇꯥꯎ ꯂꯩꯇꯦꯅꯦ ꯁꯤꯗꯗꯤ ꯎꯄꯨꯁꯨ ꯂꯩꯇꯦ ꯃꯍꯥꯛꯁꯨ ꯂꯩꯇꯦ ꯎꯄꯨꯗꯨ ꯄꯨꯗꯨꯅ ꯃꯍꯥꯛ ꯁꯣꯏꯗꯅ ꯆꯠꯂꯝꯃꯅꯤ ꯃꯍꯥꯛ ꯀꯗꯣꯝꯗ ꯂꯩꯔꯝꯒꯅꯤ ꯑꯁꯣꯝꯒꯤ ꯆꯤꯡ ꯑꯁꯤꯗ ꯑꯣꯏꯅ ꯌꯦꯡꯂꯨꯁꯤ ꯅꯍꯥꯟꯃꯨꯛꯁꯨ ꯆꯤꯡ ꯑꯁꯤꯗꯒꯤ ꯃꯁꯤꯗꯒꯤꯅꯤ ꯃꯍꯥꯛꯅ ꯊꯣꯛꯂꯛꯈ꯭ꯔꯤꯕꯗꯣ ꯍꯣꯏ ꯆꯤꯡꯅꯨꯡ ꯑꯁꯤꯗ ꯃꯍꯥꯛ ꯂꯣꯠꯇꯨꯅ ꯂꯩꯔꯝꯒꯅꯤ ꯀꯌꯥꯗ ꯍꯩꯈ꯭ꯔꯕ ꯍꯨꯔꯥꯟꯕꯅꯤ ꯌꯦꯡꯉꯨꯅꯤ ꯑꯗꯨꯕꯨ ꯃꯉꯣꯟꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯁꯤꯡꯉꯤ ꯍꯥꯏꯕꯁꯦ ꯈꯪꯍꯜꯂꯒꯦ ꯍꯟꯗꯛꯇꯤ ꯇꯥꯎꯕꯨ ꯍꯨꯏꯗꯧꯅ ꯃꯅꯝ ꯁꯨꯠ ꯅꯝꯗꯨꯅ ꯐꯪꯅꯕ ꯍꯦꯛꯇ ꯊꯤꯔꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯁꯒꯣꯜ ꯑꯗꯨ ꯀꯟꯅ ꯊꯧꯗꯨꯅ ꯆꯤꯡ ꯑꯗꯨ ꯇꯝꯅ ꯆꯠꯂꯝꯃꯤ ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥ ꯑꯅꯤꯁꯤꯅ ꯁꯒꯣꯜ ꯊꯧꯗꯨꯅ ꯑꯁꯨꯝ ꯊꯤꯕꯗ ꯃꯈꯣꯏ ꯑꯅꯤꯅ ꯊꯤꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨꯗꯤ ꯊꯤꯕꯗ ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯐꯅ ꯌꯥꯝꯅ ꯊꯤꯔꯤ ꯐꯪꯗ꯭ꯔꯕꯗꯨꯗ ꯃꯈꯣꯏ ꯌꯥꯝꯅ ꯋꯥꯅꯔꯝꯃꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯋꯥꯔꯦꯗ ꯉꯁꯥꯏꯗꯒꯤ ꯑꯁꯨꯛ ꯀꯟꯅ ꯊꯤꯕꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯇꯦ ꯃꯐꯝ ꯀꯩꯗꯕꯨ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯍꯩꯁꯤꯡꯅꯗꯤ ꯂꯣꯠꯄꯖꯥꯠꯅꯤꯀꯣ ꯑꯩꯈꯣꯏ ꯑꯅꯤꯗ ꯅꯠꯇꯅ ꯃꯤ ꯃꯌꯥꯝ ꯑꯃꯅ ꯃꯍꯥꯛꯄꯨ ꯊꯤꯔꯤꯕꯅꯤ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯇꯦꯅꯦ ꯐꯪꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦꯕꯣ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛ ꯑꯁꯤꯗꯒ ꯆꯦꯟꯊꯣꯛꯂꯝꯒꯗꯧ ꯃꯥꯜꯂꯦ ꯑꯩꯗꯤ ꯋꯥꯕꯅꯤ ꯏꯁꯥꯁꯦ ꯋꯥ ꯉꯥꯡ ꯐꯥꯎ ꯉꯝꯗ꯭ꯔꯦ ꯏꯁꯤꯡꯁꯨ ꯌꯥꯝ ꯈꯧꯔꯥꯡꯂꯦ ꯑꯁ ꯀꯔꯝ ꯇꯧꯅꯤ ꯇꯧꯔꯤꯕꯁꯤꯗꯤ ꯇꯨ ꯑꯁꯤꯗ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯔꯦ ꯄꯨꯈ꯭ꯔꯤ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯤꯒꯤ ꯄꯨꯈ꯭ꯔꯤꯁꯤꯗꯤ ꯂꯥꯏꯒꯤ ꯄꯨꯈ꯭ꯔꯤꯅꯤ ꯑꯁꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯊꯛꯄ ꯍꯧꯅꯗꯦ ꯏꯁꯤꯡ ꯊꯛꯂꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯍꯛꯆꯥꯡ ꯑꯁꯦ ꯆꯤꯡꯊꯦꯛꯇꯨꯅ ꯂꯩꯈ꯭ꯔꯕꯗꯤ ꯐꯅ ꯈꯧꯔꯥꯡꯂꯕꯁꯨ ꯑꯩ ꯊꯛꯆꯔꯣꯏ ꯑꯗꯨꯗꯤ ꯃꯐꯝ ꯑꯃꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯁꯣꯝꯒꯤ ꯃꯥꯏꯀꯩꯁꯤꯗꯗꯤ ꯃꯍꯥꯛ ꯂꯩꯇ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯐꯝꯗꯨꯗꯒꯤ ꯊꯣꯔꯛꯂꯦ ꯅꯨꯃꯤꯠ ꯑꯗꯨꯃꯛ ꯀꯣꯅꯨꯡꯒꯤ ꯃꯅꯥꯏ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯆꯪꯗꯨꯅ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯃꯗꯤ ꯁꯅꯥ ꯂꯨꯄꯥ ꯃꯅꯤꯃꯨꯛꯇ ꯌꯥꯎꯕ ꯎꯄꯨ ꯃꯆꯥ ꯑꯗꯨꯕꯨ ꯊꯤꯕꯗ ꯐꯪꯕ ꯀꯧꯕꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯊꯤꯔꯝꯃꯤ ꯑꯗꯨꯃꯛ ꯐꯪꯕ ꯉꯝꯂꯝꯗꯦ ꯅꯤꯡꯊꯧ ꯁꯥꯐꯕꯗꯤ ꯃꯍꯥꯛꯀꯤ ꯃꯊꯋꯥꯏ ꯑꯗꯨ ꯍꯦꯟꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ ꯃꯕꯨꯛꯅꯤꯡꯗ ꯈꯟꯖꯩ ꯑꯣ ꯑꯗꯨꯃꯛ ꯐꯪꯗꯅ ꯃꯥꯡꯈꯤꯕ ꯇꯥꯔꯕ꯭ꯔꯥ ꯄꯦꯟꯗꯦꯗ ꯑꯩꯅ ꯑꯗꯨ ꯈꯣꯏꯗꯥꯖꯕ ꯄꯣꯠꯁꯛꯅꯤꯀꯣ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯑꯩꯅ ꯑꯃꯨꯛ ꯃꯐꯝ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯒꯅꯤ ꯑꯍꯤꯡꯗꯣ ꯑꯩ ꯇꯨꯝꯂꯝꯗ꯭ꯔꯕꯗꯤ ꯐꯔꯝꯒꯗꯕꯅꯤ ꯃꯍꯥꯔꯥꯅꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏ ꯋꯥꯈꯜꯗꯣ ꯑꯗꯨꯝ ꯎꯪꯗꯨꯅ ꯂꯩꯔꯕꯗꯤ ꯑꯅꯥꯕ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ ꯈꯔꯁꯨ ꯀꯥꯎꯊꯣꯛꯄ ꯇꯝꯕꯤꯌꯨ ꯀꯩꯗꯧꯕꯒꯦ ꯀꯔꯝꯅ ꯀꯥꯎꯒꯗꯧꯔꯤꯕꯅꯣ ꯑꯩꯕꯣ ꯑꯩ ꯀꯥꯎꯕ ꯉꯝꯗꯦ ꯑꯗꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯄꯣꯠꯁꯛ ꯑꯣꯏꯗ꯭ꯔꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩꯕ ꯉꯝꯗꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯣ ꯃꯤꯉꯣꯟꯗꯒꯤ ꯅꯝꯗꯨꯅ ꯃꯨꯟꯈꯤꯕ ꯅꯠꯇ꯭ꯔꯣ ꯈꯜꯂꯨꯔꯅꯨ ꯃꯗꯨꯗ ꯅꯨꯄꯤ ꯄꯥꯝꯗꯤ ꯄꯥꯝꯃꯨꯏꯗ ꯑꯃꯨꯛꯇꯪꯒ ꯑꯩꯒꯤ ꯈꯨꯠ ꯑꯁꯤꯗ ꯇꯥꯈ꯭ꯔꯕꯗꯤ ꯐꯈ꯭ꯔꯅꯤꯗ ꯏꯆꯦ ꯑꯩꯅ ꯆꯥꯛ ꯂꯣꯏꯔꯕꯅꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅꯅꯦ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯆꯥꯛ ꯆꯥꯗ꯭ꯔꯕꯅꯤꯅ ꯍꯛꯆꯥꯡꯗꯣ ꯑꯁꯨꯝ ꯁꯣꯛꯆꯤꯜꯂꯛꯂꯦ ꯈꯔ ꯆꯥꯕꯤꯔꯔꯣ
ꯃꯈꯣꯏ ꯑꯅꯤ ꯍꯧꯒꯠꯇꯨꯅ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯆꯤꯡꯅꯨꯡꯗ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯅꯤ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯂꯥꯏ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯎꯄꯨꯗꯨꯕꯨ ꯍꯥꯡꯗꯣꯛꯇ꯭ꯔꯤ꯫ ꯃꯈꯣꯏꯁꯤꯡꯗꯨ ꯍꯟꯅ ꯍꯟꯅ ꯋꯥ ꯀꯌꯥ ꯑꯃ ꯈꯟꯅꯖꯩ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ ꯍꯥꯏꯔꯛꯏ, ꯃꯁꯤꯒꯤ ꯎꯄꯨꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯇꯥꯗꯨꯅ ꯂꯩꯔꯛꯂꯤꯕꯁꯦ ꯊꯥ ꯑꯃꯃꯨꯛꯇꯤ ꯁꯨꯔꯤꯁꯦ, ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯁꯤꯅ ꯑꯩꯈꯣꯏꯗ ꯀꯔꯤꯁꯨ ꯇꯧꯕꯗꯤ ꯊꯣꯛꯇ꯭ꯔꯤ, ꯀꯔꯤꯁꯨ ꯇꯧꯔꯛꯇ꯭ꯔꯤ꯫ ꯂꯥꯏꯔꯦꯝꯕꯤꯁꯤꯡ, ꯎꯄꯨꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯌꯥꯎꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯌꯦꯡꯅꯕ ꯇꯧꯁꯤ꯫ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯎꯄꯨ ꯃꯅꯨꯡ ꯑꯁꯤꯗ ꯐꯠꯇꯕ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯆꯦꯠꯅ ꯆꯦꯛꯁꯤꯟꯅ ꯍꯥꯞꯇꯨꯅ ꯊꯥꯗꯔꯛꯄ ꯑꯣꯏꯔꯝꯂꯕꯗꯤ ꯀꯝꯗꯧꯕ? ꯎꯄꯨꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯑꯁꯨꯝ ꯂꯩꯕ ꯇꯥꯔꯕꯁꯨ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯔꯨꯗꯕꯒꯤꯅꯤ ꯃꯍꯥꯛꯅꯁꯨ ꯑꯩꯈꯣꯏꯗ ꯀꯔꯤꯁꯨ ꯇꯧꯔꯛꯇ꯭ꯔꯤꯕꯁꯤ꯫ ꯑꯩꯈꯣꯏꯅ ꯍꯦꯛ ꯊꯦꯡꯕ ꯃꯇꯝ ꯑꯗꯨꯗ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯑꯗꯨꯝ ꯀꯔꯤꯅꯣ ꯈꯪꯗꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯅꯤꯗ ꯆꯤꯡꯅꯔꯤꯕꯁꯤꯡ ꯑꯁꯦ ꯀꯣꯛꯅꯕ ꯌꯦꯡꯕꯅ ꯐꯒꯗ꯭ꯔꯣ? ꯑꯩꯗꯤ ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯑꯗꯨꯗꯤ ꯅꯪꯅ ꯑꯣꯏꯅ ꯍꯦꯛꯇ ꯄꯥꯏꯗꯨꯅ ꯍꯥꯡꯗꯣꯛꯇꯅ ꯌꯦꯡꯂꯣꯗꯅ꯫ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯁꯤꯅ ꯀꯤꯔꯤꯕꯁꯤ ꯎꯄꯨ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯁꯣꯛꯇꯨꯅ ꯍꯥꯡꯗꯣꯛꯄꯁꯤꯅꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯆꯤꯡꯅꯕꯁꯦ ꯀꯣꯛꯅꯕ ꯂꯥꯏꯔꯦꯝꯕꯤ ꯑꯩꯅ ꯎꯄꯨꯁꯤꯕꯨ ꯁꯣꯛꯇꯅ ꯍꯥꯡꯗꯣꯛꯂꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯑꯣꯏꯔꯝꯂꯕꯁꯨ ꯃꯗꯨꯒꯤ ꯆꯩꯔꯥꯛꯇꯣ ꯑꯩ ꯐꯪꯂꯒꯦ꯫ ꯑꯩ ꯏꯁꯥꯁꯦ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯈꯟꯗꯨꯅ ꯎꯄꯨꯁꯤꯕꯨ ꯍꯥꯡꯅꯗꯕꯅꯤ꯫ ꯅꯈꯣꯏ ꯃꯌꯥꯝꯅ ꯈꯪꯅꯤꯡꯂꯤꯕꯗꯣ ꯑꯩꯅ ꯈꯪꯍꯜꯂꯒꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯎꯄꯨꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯇꯩꯁꯤꯡꯗꯨꯅ ꯍꯥꯏꯅꯩ, ꯃꯐꯝ ꯑꯁ꯭ꯋꯥꯏꯗꯅꯦ ꯅꯛꯅ ꯂꯩꯕ ꯀꯥꯟꯅꯗꯦ, ꯈꯔ ꯂꯥꯞꯊꯣꯛꯅ ꯂꯩꯁꯤ꯫ ꯑꯃꯅ ꯑꯃꯨꯛ, ꯐꯠꯇꯕ ꯃꯍꯤ ꯃꯌꯥꯏ ꯑꯣꯏꯔꯝꯗꯨꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯄꯥꯟꯒꯅꯤꯀꯣ, ꯆꯠꯊꯣꯛꯂꯒ ꯂꯩꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏꯁꯤꯡꯗꯨ ꯆꯠꯊꯣꯛꯅꯩ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯏꯁꯤꯡ ꯂꯩꯃꯥꯏ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯎꯄꯨꯗꯨꯕꯨ ꯇꯞꯅ ꯁꯣꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯔꯤꯁꯨ ꯇꯧꯔꯛꯇꯦ꯫ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯈꯨꯠꯅ ꯁꯣꯛꯄ ꯑꯁꯤꯗꯗꯤ ꯀꯩꯁꯨ ꯇꯧꯔꯛꯇꯦꯁꯦ, ꯍꯥꯡꯗꯣꯛꯂꯕ ꯃꯇꯝꯗꯅ ꯀꯔꯤꯕꯨ ꯇꯧꯔꯛꯀꯅꯤ? ꯊꯃꯣꯏ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯄꯥꯈꯠꯈ꯭ꯔꯦꯗ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯗꯨꯕꯨ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯅꯩ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯎꯄꯨ ꯑꯗꯨꯕꯨ ꯄꯥꯏꯔꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯨꯠ ꯅꯥꯝꯃꯅ ꯎꯄꯨꯗꯨꯒꯤ ꯃꯃꯥꯏ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯤꯔꯞ ꯇꯞꯅ ꯍꯥꯡꯗꯣꯛꯏ꯫ ꯂꯥꯏꯔꯦꯝꯕꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯎꯄꯨꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤꯕꯨ ꯌꯥꯎꯔꯝꯒꯗꯕꯅꯣ ꯍꯥꯏꯅ ꯈꯪꯅꯤꯡꯅ ꯌꯦꯡꯗꯨꯅ ꯂꯩꯅꯔꯤ꯫ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯎꯄꯨꯗꯨꯕꯨ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯁꯅꯥ ꯂꯨꯄꯥ ꯃꯅꯤ ꯃꯨꯛꯇꯥꯅ ꯏꯔꯪ ꯂꯪꯅ ꯃꯌꯥꯝ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨꯕꯨ ꯎꯔꯔꯤ꯫ ꯃꯗꯨꯕꯨ ꯎꯕꯗ ꯃꯁꯤꯅ ꯁꯣꯜꯂꯤ, ꯃꯁꯤꯗꯤ ꯁꯅꯥ ꯂꯨꯄꯥ ꯃꯅꯤ ꯃꯨꯛꯇꯥ ꯃꯌꯥꯝ ꯑꯃꯅꯤꯗꯅ꯫ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯂꯤꯕ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯗꯨꯅꯁꯨ ꯎꯄꯨꯗꯨꯒꯤ ꯃꯅꯨꯡꯗ ꯁꯅꯥ ꯂꯨꯄꯥ ꯃꯅꯤ ꯃꯨꯛꯇꯥ ꯃꯌꯥꯝ ꯑꯃꯅ ꯌꯥꯎꯔꯒ ꯂꯩꯔꯝꯕꯗꯨꯕꯨ ꯎꯕꯗ ꯌꯥꯝꯅ ꯄꯥꯝꯅꯔꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯎꯄꯨꯗꯨ ꯇꯝꯅ ꯆꯦꯟꯁꯤꯟꯅꯩ꯫ ꯃꯗꯨꯗ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯎꯄꯨꯗꯨꯕꯨ ꯃꯈꯨꯠꯅ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯤ꯫ ꯑꯃꯅ ꯍꯥꯏꯔꯛꯏ, ꯎꯄꯨꯗꯨ ꯅꯪꯒꯤ ꯅꯠꯇꯦ, ꯁꯤꯗ ꯊꯨꯅ ꯄꯨꯊꯣꯔꯛꯎ꯫ ꯑꯃꯅ ꯑꯃꯨꯛ, ꯀꯔꯤꯒꯤ ꯅꯪꯅ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯣ? ꯃꯗꯨꯗ ꯌꯥꯎꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯗꯣ ꯅꯪꯒꯤ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯃꯁꯤꯗ ꯃꯍꯥꯛꯅ ꯈꯨꯝꯃꯤ, ꯃꯁꯤ ꯑꯩꯒꯤ ꯑꯣꯏꯕ ꯇꯥꯕꯅꯤ꯫ ꯅꯈꯣꯏ ꯀꯅꯥꯝꯇꯅ ꯎꯄꯨꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯌꯥꯎꯕꯒꯦ ꯍꯥꯏꯅ ꯌꯦꯡꯅꯕ ꯍꯥꯏꯕꯗ ꯀꯤꯅꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩꯇꯅ ꯁꯤꯕ ꯀꯤꯗꯅ ꯌꯦꯡꯈꯤꯕꯅꯤ꯫ ꯎꯄꯨꯁꯤꯗ ꯐꯠꯇꯕ ꯄꯣꯠꯁꯛ ꯌꯥꯎꯔꯝꯕꯒꯤ ꯃꯍꯨꯠꯇ ꯁꯅꯥ ꯂꯨꯄꯥ ꯃꯅꯤ ꯃꯨꯛꯇꯥ ꯑꯣꯏꯅ ꯌꯥꯎꯔꯝꯗꯨꯅ ꯂꯩꯔꯝꯂꯦ, ꯑꯗꯨꯅ ꯃꯁꯤ ꯑꯩꯒꯤ ꯑꯣꯏꯐꯝ ꯊꯣꯛꯏ꯫ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯃꯅꯤ ꯃꯨꯛꯇꯥ ꯌꯥꯎꯕ ꯎꯄꯨ ꯃꯆꯥ ꯑꯗꯨꯕꯨ ꯃꯨꯟꯅꯅꯕ ꯀꯟꯅ ꯍꯣꯠꯅꯩ꯫ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯀꯟꯅ ꯄꯥꯏꯁꯤꯟꯗꯨꯅ ꯂꯩ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯎꯄꯨ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯈꯠꯅꯕ ꯌꯥꯎꯔꯛꯂꯤ꯫ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯎꯄꯨ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯥꯒꯤ ꯑꯣꯏꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯁꯦꯜꯁꯨ ꯑꯉꯝ ꯑꯉꯝꯕ ꯈꯠꯅꯔꯛꯂꯤ꯫ ꯑꯃꯅ ꯍꯥꯏ, ꯑꯩꯒꯤ ꯑꯣꯏꯒꯅꯤ, ꯃꯁꯤ ꯑꯩꯒꯤ ꯑꯣꯏꯒꯅꯤ꯫ ꯎꯄꯨꯁꯤ ꯏꯍꯥꯟ ꯍꯥꯟꯅ ꯃꯐꯝꯁꯤꯗ ꯇꯥꯔꯛꯈꯤꯕꯗꯣ ꯑꯩꯅ ꯍꯥꯟꯅ ꯎꯈꯤꯕꯅꯤ꯫ ꯅꯠꯇꯦ ꯅꯠꯇꯦ, ꯑꯩꯅ ꯍꯥꯟꯅ ꯎꯈꯤꯕꯅꯤ꯫ ꯅꯈꯣꯏꯅ ꯎꯒꯦꯔꯥ ꯎꯔꯣꯏꯒꯦꯔꯥ, ꯎꯄꯨꯁꯤꯕꯨ ꯃꯨꯟꯗꯨꯅ ꯑꯩꯒꯤ ꯑꯣꯏꯒꯅꯤ꯫ ꯑꯩꯁꯨ ꯃꯨꯟꯒꯅꯤ, ꯑꯉꯝ ꯑꯉꯝꯕ ꯃꯨꯟꯗꯨꯅ ꯂꯧꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯋꯥꯍꯧ ꯑꯁꯤꯗꯒꯤ ꯃꯈꯣꯏꯁꯤꯡꯗꯨ ꯐꯅ ꯀꯨꯏꯅ ꯈꯠꯅꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯎꯄꯨꯗꯨ ꯄꯥꯏꯔꯤꯕ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯂꯥꯏꯔꯦꯝꯕꯤꯁꯤꯡ, ꯑꯃꯨꯛꯇ ꯈꯠꯅꯕ ꯇꯣꯛꯈꯣ꯫ ꯎꯄꯨꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯇꯝ ꯀꯨꯏꯅꯒꯤ ꯃꯃꯥꯡꯗꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯛꯄ ꯑꯩꯈꯣꯏ ꯑꯁꯦ ꯂꯣꯏꯅ ꯈꯠꯅꯔꯦ꯫ ꯑꯁꯨꯝꯅ ꯈꯠꯅꯕ ꯐꯠꯇꯦ, ꯑꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯃꯅꯤ ꯃꯨꯛꯇꯥ ꯌꯥꯎꯕ ꯎꯄꯨ ꯃꯆꯥꯁꯦ ꯃꯐꯝ ꯑꯁꯤꯗ ꯊꯝꯂꯒꯨꯝꯁꯤ꯫
ꯄꯨꯈ꯭ꯔꯤꯁꯤꯒꯤ ꯃꯊꯛꯇ ꯊꯝꯈ꯭ꯔꯁꯤ꯫ ꯑꯩꯈꯣꯏ ꯀꯅꯥꯝꯇꯅ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯁꯤꯕꯨ ꯂꯧꯔꯔꯣꯏꯁꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏꯅ ꯈꯠꯅꯔꯤꯕꯁꯦ ꯐꯔꯅꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯄꯨꯝꯕꯗꯨ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯔꯝꯃꯤ꯫ ꯑꯃꯅ ꯈꯨꯝꯂꯛꯏ, ꯐꯔꯦ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯣꯏꯅ ꯌꯥꯔꯦ꯫ ꯎꯄꯨꯗꯨꯕꯨ ꯄꯨꯈ꯭ꯔꯤꯁꯤꯒꯤ ꯃꯊꯛꯇ ꯊꯝꯂꯨꯔꯁꯤ꯫ ꯃꯔꯥꯏꯕꯛ ꯐꯕ ꯇꯥꯏꯕꯪ ꯃꯤ ꯑꯃꯅ ꯐꯪꯕ ꯑꯣꯏꯖꯔꯁꯅꯨ꯫ ꯋꯥꯐꯝ ꯑꯁꯤꯒ ꯏꯔꯣꯏꯅꯅ ꯂꯥꯏꯔꯦꯝꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯏꯊꯛ ꯇꯝꯅ ꯐꯥꯎꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯁꯅꯥ ꯂꯨꯄꯥ ꯃꯅꯤ ꯃꯨꯛꯇꯥ ꯃꯌꯥꯝ ꯑꯃ ꯌꯥꯎꯕ ꯎꯄꯨ ꯃꯆꯥ ꯑꯗꯨꯕꯨ ꯃꯊꯛꯀꯤ ꯀꯪꯐꯥꯜ ꯑꯗꯨꯗ ꯊꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯖꯩ, ꯅꯪꯅ ꯂꯥꯏꯔꯦꯝꯕꯤ ꯑꯩꯈꯣꯏꯅ ꯂꯩꯕ ꯄꯨꯈ꯭ꯔꯤꯁꯤꯗ ꯂꯩꯕ ꯌꯥꯗ꯭ꯔꯦ꯫ ꯅꯍꯥꯛꯇꯛ ꯂꯥꯏꯔꯦꯝꯕꯤ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯁꯦ ꯈꯠꯅ ꯆꯩꯅꯔꯦ, ꯅꯨꯡꯁꯤꯅꯗ꯭ꯔꯦ꯫ ꯑꯗꯨꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯛ ꯂꯩꯔꯣ꯫ ꯂꯥꯏꯕꯛ ꯐꯕ ꯇꯥꯏꯕꯪ ꯃꯤ ꯑꯃꯅ ꯅꯪꯕꯨ ꯊꯦꯡꯅꯕ ꯑꯣꯏꯔꯣ꯫ ꯅꯪꯕꯨ ꯊꯦꯡꯅꯕ ꯃꯤꯁꯛ ꯑꯗꯣ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯤ ꯑꯃ ꯑꯣꯏꯔꯁꯅꯨ꯫ ꯑꯁꯨꯝꯅ ꯊꯝꯂꯝꯂꯒ ꯃꯍꯥꯛꯁꯨ ꯏꯔꯣꯜꯅꯨꯡ ꯑꯗꯨꯗ ꯐꯟ ꯆꯣꯡꯊꯈ꯭ꯔꯦ꯫ ꯎꯄꯨ ꯑꯗꯨꯅ ꯀꯪꯐꯥꯜ ꯑꯗꯨꯗ ꯂꯩꯍꯧꯔꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯠꯅꯤ ꯆꯤꯡ ꯑꯗꯨꯗ ꯁꯥ ꯇꯥꯟꯕ ꯅꯨꯄꯥ ꯄꯥꯈꯪ ꯑꯃꯈꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯝꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯄꯤꯛꯅ ꯂꯝꯖꯥ ꯃꯆꯥ ꯑꯣꯏꯍꯧꯕꯅꯤ꯫ ꯁꯥ ꯇꯥꯟꯗꯨꯅ ꯁꯥ ꯐꯥꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯍꯤꯡꯕꯅꯤ꯫ ꯅꯨꯄꯥꯁꯤꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯖꯩ, ꯏꯁꯤꯡꯅꯒ ꯈꯧꯔꯥꯡꯕꯒ ꯄꯨꯈ꯭ꯔꯤꯁꯤꯗ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒ ꯊꯛꯂꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯆꯪꯁꯤꯜꯂꯤ꯫ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯃꯄꯥꯟꯗ ꯎꯄꯨ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯎꯄꯨ ꯃꯆꯥꯅꯤꯁꯤꯗꯤ ꯀꯔꯤꯒꯤ ꯌꯥꯎꯕꯖꯥꯠꯅꯣ? ꯃꯄꯨꯛꯅꯤꯡꯗ ꯈꯪꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯎꯄꯨꯗꯨꯕꯨ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯎꯄꯨꯗꯨꯒꯤ ꯃꯅꯨꯡꯗ ꯁꯅꯥ ꯂꯨꯄꯥ ꯃꯅꯤ ꯃꯨꯛꯇꯥ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯒ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯦ꯫ ꯃꯗꯨꯕꯨ ꯎꯕꯗ ꯃꯊꯟꯇ ꯉꯛꯆꯩ꯫ ꯑꯀꯣꯏꯕꯗꯨꯗ ꯀꯣꯌꯦꯡ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦꯁꯦ꯫ ꯍꯩꯁ, ꯑꯩꯒꯤ ꯑꯣꯏꯌꯨ ꯍꯥꯏꯗꯨꯅ ꯇꯝꯂꯝꯂꯕꯅꯦ ꯃꯁꯤ꯫ ꯑꯩꯅ ꯍꯦꯛꯇ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯒꯦ꯫ ꯏꯁꯤꯡꯒ ꯊꯛꯂꯔꯣꯏꯒꯦꯗ꯫ ꯇꯁꯦꯡꯅ ꯃꯍꯥꯛ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯎꯕꯗ ꯏꯁꯤꯡ ꯈꯧꯔꯥꯡꯂꯝꯕꯒ ꯂꯣꯏꯅ ꯄꯨꯡꯐ ꯐꯈ꯭ꯔꯦ꯫ ꯁꯅꯥ ꯂꯨꯄꯥ ꯃꯅꯤ ꯃꯨꯛꯇꯥ ꯌꯥꯎꯕ ꯎꯄꯨ ꯃꯆꯥꯗꯨꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯊꯨꯅ ꯌꯥꯡꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯂꯥꯏꯔꯕ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯨ ꯈꯥꯉꯨꯊꯛꯇ ꯁꯅꯥ ꯂꯨꯄꯥꯒꯤ ꯈꯥꯎꯖꯥꯎꯗ ꯈꯨꯗꯤ ꯊꯤꯕ ꯑꯣꯏꯕꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯈꯤꯔꯝꯃꯤ꯫